Marup Lin, Marupki manakta hauriba hainau makong asida sugi farm asigi mapu ase laktuna marupu hatnaba honari aduna marup khara chekina leibiyu mafam asida samu ama hek leibani ngasidi leamdre ma leitramina ngasidi ai mafam asida koina satuna sanaba khara thirage Loijing Khomba jungle khuding chattuna sa tanba nupa amani adubu sa tanba ngamdabadagi adugi matik matha sarami aina mafam asida sa tanbani haidana laklibase numit marini di sure haujik phawba sa amata fadri kamdawni tawrisidi hayeng hangsit pogi manungda sa fadrabadi ai soidana siba tare kari amata Sadaba Taktabadagi, Ayauba Kara Sisu, Numit Marini Asida, Sabalus Inkre, Loijing Khomba, Sa Amata Father Badagi, Mata Adugi Matik Sarami, Matangi Numit Fauba, Sa Amata Father Badi, Sibatare Kanduna, Matayam Sarami, Adubu, Mahakna Sum Yang Mada, Sugi Farm Ama Urami, Ay Loijing Ama Tauduna, Sa Father Badi Yadi, Mafam Asida Laiba, Su farm asida leiba nupa asida hekta haurage Maruk ki su mayam se aduki matik phajare ado maruk po mafam asida maruk khakta leibaro hoi leye ado Marupti mafam kadai lakpano ai arapa khul amadagi lakpani jungle mathang fauduna sa tanba sum lakpanida o adudi marupti sa mayam ama talabanina sagi awatba amata leiram laroida kadai noda marup ai numit marini sure sa amata fadaba ado marup aina marupki nakta laklibase Mafam asidagi yam laptabida samu ama lehawe samu aduna marupki chu farm asi sathoknaba tharang tahore aseng marup aina yam wana honajaribane farm ase samu duna sakhrabadi aidi mangsaredana farm asina aigi punsi lambi oijaribane yam nungaite marupki wase ado marup kasu khalunada aikhoi loksing ama tawduna samu ado Fanaba tausi Marupsu wakal muna khalo Lausing puthoknaba tause Aisu lausing ama tawraga samu adu fanaba tausi Adudi ai ngasigi sakhrage kona amuk thengnarase asumna hairamlaba matung Loijing Khomba pha mapu adugi manaktagi samu adugi manakta amuk laklamni Marup samu marup kamdaurige mafam asida marupna chaba mana masing amata leitraba male nungai haiba tare marup aidi sa nga su chade aduna aina chaba yaba thibase khara diwai hai tare marup haujiti kari suwaruganu mafam asidagi yam laptana sugi farm ama lei Magi su ado haujik mapung marai phare ngasi nong nini sida soidana lokpa yana leire aduna magida haita satlaga sahururo aseng maro yam nungai ba pauni ne marup na purak libase wari makha tara khone marup magi farm do mafam asidagi irapti laptre ado magi farm do Sambal budi khapani adobu marupna ilai laina sambal aduda namthuduna sakpa yagani da hoi marup ai tanja ama yenglaga pham mapu aduna tumlingai kana su khanghandaba matamda kana su khanghandana hekta chaklage asumna samu amadi Loijing Khomba chu farm adu sanaba wari sanarami Wari sanaraba matung Loijing Khomba farm adugi manakta
ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯁꯥꯃꯨ ꯑꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯔꯨꯞꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯑꯗꯨꯅ ꯃꯔꯨꯞꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗ ꯃꯔꯨꯞꯀ ꯆꯥꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯁꯥꯃꯨ ꯑꯗꯨ ꯍꯥꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯀꯥꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯃꯥꯅꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯁꯥꯃꯨ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯨꯠ ꯊꯥꯔꯗꯕꯅꯤ꯫ ꯍꯩꯅꯧ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯐꯥꯔꯝ ꯃꯄꯨ ꯑꯃꯗꯤ ꯂꯣꯏꯖꯤꯡ ꯈꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯣꯏꯖꯤꯡ ꯈꯣꯝꯕꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯂꯤꯟ, ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯆꯨꯒꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯦ ꯂꯥꯛꯇꯨꯅ ꯃꯔꯨꯞꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯑꯁꯦꯡꯕꯔꯣ ꯃꯔꯨꯞ? ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅꯦ ꯃꯔꯨꯞ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯌꯦꯡ ꯂꯥꯛꯂꯕꯗꯤꯅꯦ, ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯪ ꯆꯤꯛꯊꯠꯂꯣ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥ ꯑꯗꯨꯝ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯁꯣꯏꯗꯅ ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯑꯩꯅ ꯃꯥ ꯑꯗꯨꯝ ꯆꯤꯛꯂꯗꯕꯅꯤ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯗꯤ ꯑꯩꯅ ꯉꯝꯕ ꯎꯄꯥꯏ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯅ ꯁꯥꯃꯨ, ꯆꯨꯒꯤ ꯐꯥꯔꯝꯒꯤ ꯃꯄꯨ ꯑꯃꯗꯤ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯕꯗ ꯉꯁꯤꯗꯤ ꯑꯩ ꯆꯨꯒꯤ ꯐꯥꯔꯝꯗ ꯆꯠꯂꯒ ꯄꯨꯛ ꯊꯟꯅ ꯆꯥꯔꯨꯔꯒꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯊꯥꯖꯕ ꯆꯨ ꯐꯥꯔꯝ ꯑꯁꯤꯕꯨ ꯆꯥꯕ ꯂꯥꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯂꯕ ꯑꯩ ꯍꯦꯛꯇ ꯆꯤꯛꯀꯗꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯆꯨ ꯊꯥꯕ ꯃꯄꯨ, ꯁꯥꯃꯨ ꯑꯃꯗꯤ ꯂꯤꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯣꯏꯖꯤꯡ ꯈꯣꯝꯕꯅ ꯍꯥꯏꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯥꯎꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯕꯗ ꯁꯥꯃꯨ ꯑꯗꯨꯅ ꯆꯨ ꯆꯥꯅꯕ ꯂꯥꯛꯄꯗ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯄꯨꯅ ꯍꯩꯅꯧ ꯃꯊꯛꯇꯒꯤ ꯇꯦꯟ ꯀꯥꯞꯇꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨ ꯁꯤꯔꯦ ꯈꯪꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗු ꯂꯤꯟꯅ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯂꯤꯟꯅ ꯆꯤꯛꯂꯦ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕꯗ ꯂꯤꯟ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯤꯟ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯂꯤꯟꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯈꯣꯟꯅ ꯐꯥꯔꯝ ꯃꯄꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯔꯝꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯖꯤꯡ ꯈꯣꯝꯕꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯥꯅꯕꯗꯤ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯃꯨ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯩꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯆꯥꯅꯕ ꯈꯔ ꯊꯤꯔꯒꯦ꯫ ꯉꯍꯥꯟꯗꯒꯤ ꯃꯥ ꯂꯩꯕꯁꯤꯗ ꯑꯩ ꯆꯠꯄ ꯍꯦꯛ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯨꯒꯤ ꯐꯥꯔꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ? ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅꯦ꯫ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯣꯏꯖꯤꯡ ꯈꯣꯝꯕ ꯑꯗꯨ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫